ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯣꯟ ꯑꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯗꯣꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯗꯒꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯤꯅꯤ ꯏꯟꯗꯤꯌꯥꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯇꯤꯜꯂꯒ ꯂꯩꯃꯤꯟꯅꯕ ꯃꯐꯝꯅꯤ ꯑꯗꯨꯗꯨꯅ ꯑꯃ ꯑꯣꯏꯔꯁꯨ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯅꯔꯣꯏꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯅ ꯌꯨꯠꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯋꯥ ꯑꯃ ꯉꯥꯡꯉꯛ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯂꯣꯏꯁꯦꯕ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯑꯒ ꯇꯧꯔꯒ ꯊꯕꯛꯁꯦ ꯇꯧꯁꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯍꯥꯏꯕꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯈꯜꯂꯤ ꯑꯦꯅꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯣꯏ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯕꯦꯔꯥꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯁꯤꯗ ꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯉꯔꯥꯡ ꯊꯣꯛꯆꯜꯂꯛꯄꯅꯦꯕ ꯑꯗꯣ ꯁꯤꯒꯩꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯅ ꯂꯩꯉꯥꯛꯅ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ NIA ꯗ ꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯄꯥꯝꯗꯦ ꯀꯩꯒꯤꯅꯣꯗꯤ NIA ꯗ ꯁꯤꯟꯅꯈꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯌꯧꯕꯥꯎꯗ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯉꯁꯤꯐꯥꯎꯗ ꯑꯔꯣꯏꯕꯗ ꯀꯟꯀ꯭ꯂꯨꯖꯟꯗ ꯀꯔꯤ ꯂꯥꯛꯏ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯉꯁꯤꯐꯥꯎꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯉꯥꯡꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯡꯗ꯭ꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯉꯥꯡꯗ꯭ꯔꯤꯅꯣ ꯃꯥ ꯕꯥꯏꯁ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯄꯣꯔꯠ ꯃꯥꯏꯀꯩ ꯑꯃꯈꯛꯇꯒꯤ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯕꯤꯒꯅꯨ ꯃꯃꯥꯡꯗ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯃꯁꯤꯒ ꯊꯣꯛꯇꯅ ꯋꯥ ꯉꯥꯡꯉꯤ ꯉꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯩꯁꯨ ꯈꯪꯖꯗꯕ ꯊꯥ 5ꯇ ꯁꯨꯔꯤꯕ ꯑꯉꯥꯡꯁꯦ ꯇꯨꯝꯃꯤꯅꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯁꯦ ꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯤꯅꯦꯕ ꯑꯗꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯀꯩꯗꯧꯕꯩ ꯋꯥ ꯉꯥꯡꯉꯣꯏꯗꯣꯏꯅꯣ ꯑꯩ ꯃꯤꯡ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯖꯔꯒꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯀꯩꯗꯧꯕꯩ ꯋꯥ ꯉꯥꯡꯉꯣꯏꯗꯣꯏꯅꯣ ꯃꯥꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯥꯒꯤꯗꯤ ꯐꯦꯃꯤꯂꯤ ꯂꯩꯇꯕ꯭ꯔꯥ ꯏꯟꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯇꯤꯜꯂꯤꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯏꯁꯇꯦꯠꯂ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯆꯟꯗꯕ꯭ꯔꯥ ꯑꯩ ꯑꯁꯤ ꯍꯪꯅꯤꯡꯉꯤ ꯃꯥ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯕꯁꯦ ꯑꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯖꯤꯔꯤ ꯄ꯭ꯔꯖꯥꯅꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅꯁꯨ ꯄꯦꯜꯂꯝꯃꯣꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯠꯅꯁꯨ ꯑꯦꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯏꯍꯧ ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯏꯁꯥꯒꯤ ꯇꯣꯡꯖꯕ ꯈꯟꯗꯅ ꯉꯁꯤ ꯑꯩꯅ ꯆꯤꯜꯂꯤꯕ ꯊꯕꯛ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒꯤꯅꯤ ꯑꯩ ꯂꯩꯕꯥꯛꯀꯤꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯃꯌꯥꯝꯅ ꯏꯁꯥꯅ ꯈꯪꯅ ꯊꯣꯛꯄꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯈꯤꯅꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏꯒꯤ 0 ꯄꯣꯏꯟꯠ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯁ꯭ꯇꯦꯆꯨ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯇꯩꯒ ꯃꯔꯤ ꯂꯩꯅꯗꯕꯤꯗ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯖꯤꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯅꯍꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕꯣꯝ ꯀꯥꯞꯁꯟꯕꯗꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯏꯅꯥꯎꯒꯨꯝꯕ ꯏꯆꯟꯒꯨꯝꯕ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯔꯨꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯉꯁꯤ ꯄꯨꯟꯖꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯏꯁꯜꯂꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯔꯟ ꯇꯧꯕꯒꯤ 2 minute silent ꯑꯝꯇꯪ ꯑꯩꯈꯣই ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ We want peace! We want peace! We want peace! Long live Manipur! Long live Manipur! Long live Manipur! Candlelight Pangthok! Khare! Candlelight Pangthok!